Tongan Tonganba School Ahum ki Apunbagi Oina Khurai Heikrumakhong Junior High School da Women Toilet New Construction allotted TOURABA MATUNG MAFAM ASIDA SABA YAROI LOINANA PANGAL AMATTA MAHEI TAMBA YAROI HAIBA WAFAM ASI TASENGNA LAIBAK THIBANI HAINA MAITEI PANGAL Council MANIPUR MPCM ki MAIKEIDAGI PHONGDORAKLI MPCM ki MAIKEIDAGि PAUMI SINGDA PHONGDORAKPADA MAITEI ICHIL INAU SINGNA HAIKIBA WAFAM SING ADUGA School ki Convener OIRIBI Mrs. Samim Mahakpu Miyoi Kharana Inba Chaiba Taukiba Amadi Nupi Amapu Usit Tawaidaba Maongda Kongoina Kiba Kodingmak Akanba Maongda MPCM gi Maikediki Condemn Tawi Mahiloi Sang Haibasi Senglaba Dharma Kanglu Vizati Bizati Kaidaba Asengba Mahiloi Sang Asida Communalism gi Oiba Wafam Sing Pukatuna Amadi Maitei Pangal Khunai Bu Hantana Yengba Asi Kudaktagi Lepkadabani Kundaminari Ba Maitei Ichilinau Amadi Maitei Pangal Anigi Nusi Mari Asida Santi Tugainaba Honaribasi Tasengna LAIBAK THIBANI LOINANA Kangluf Naiba Wakal Amata Tawidanaba MPCM na apel tarakli Khurai Khomidok Gandhi Memorial Primary School Ani Subada Khurai Khomidok Primary School Ahum Subada Khurai Heikrumakhong Junior High School HAIBA School Ahum Asigi Apunbagi Oina Punsalaba Matungda Khurai Heikrumakhong Junior High School Asida Nupigi Women Toilet Construction Allotted TOURABA Sananaba Order Yakraba Matung MAFAM ASIDA SABA YAROI HAINA kana gumbana inshallaga khana chainaba wahauda MAHEI AMATTA pangan MAHEI AMATTA TAMBA YAROI HAIBA WAFAM ASI TASENGNA LAIBAK THIBANI LOINANA MAITEI ICHILINAU SINGNA HAIKIBA WAFAM SING ADUDA SCHOOL ASIGI CONVENOR OIRIBA Mrs. Samim Mahakpusu Miyoi Kharana inba amadi molest tauba amadi torture tauba chaiba taukiba LOINANA Nupi amabu sit thawoidaba maongda khongoi nakhiba khudimak akanba maongda MPCM gi MAIKEIDAGI condemn tawe mahei loi sang haibasi yamna senglaba dharma amadi kanglup jati bijati khaidaba sengba mahei loi sang asida communalism gi oiba wafam sing sagatuna amadi pukhatuna amadi maitei pangal khunaibu hanthana yengba se khudaktagi lepkadabani MAFAM ASIDA Kudaminariba Maitei Ichilinau Sing Amadi Pangal Ichilinau Sing Anigi Nuksi Mari Ase Santi Tugaina Bohonariba Asi Tasengna LAIBAK THIBANI LOINANA Kanglup Naiba Wakal Amata Tawidanaba HAINASU MPCM ki MAIKEIDAGI Miyam Prajada Thamjari LOINANA School ASIDA MAHEI Khudimaku Ikai Khumnasi Tawdok Aduda Hakthengnana Chenariba Communalism ki Amadi Yamna Tamthiraba Amaga hatred oiba Maungda Sagaliba Miyoi Maruoina Sohanta Amadi Tabalsana Haujik Makoi Anisi Hangang Mari Lenaba Kansan PS FR Laws Lairibani Adugi Matungina Makoi Ani Matamsana Mari Lenaba Authority na Fadna Logi Sairak Fanganbiu Maramdi Asigumba Pamdaba Thodok Kaya se Matungda Tholak Tanaba Matamsana Ekoi Praja Mayamna intervene Tauba Amachangi Hairiba Asina Achumba Khongthang ama oigani Natrabadi Tasengna Ekoi Leminariba Puruk Masenda Yelho Leminariba Sida Nuksina Daba Khaibung Tabagi Mami Asi Tahanba se Tasengna Ekoi Yamna Pende Hiram Masina Makhatana Nakan Anigi Kanglup Naiba Thong Thausil Amata Tawbiganu LOINANA Thangnana Kundaminariba Puruk Anigi Oiba MAHEI Satra Singh Punna Samna Hada Maitei Pangal Amadi Maitei Chinau Sing Chaisu Mayam Singsi Tambada Mayam Punna Mayam Prajana Nakan Anidagi support Tawiduna HAIBA School Asida Fajana MAHEI Loisang Asibu Yokatuna Amadi MAFAM ASIGI Convener Oiriba Mrs. Samim Mahakpu Nattaba Mien Makhatana Yengba YAROI Karigumba Apapata Pataba Tolopatarbadi Madugi Daita Miyoi Khara Aduna Pugadamni LOINANA Athubada Kanglup Anigi Waroisin Oinaba Kodab Haibasi Tangai Fadana Nakal Anigi MAIKEIDAGI